ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯕ ꯆꯣꯞꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯄꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯛꯏ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ ꯆꯣꯡꯕ ꯁꯔꯥꯡꯈꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯃꯃꯥꯡꯒꯤ ꯖꯦꯜꯗꯗꯤ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯈꯔ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯃꯔꯨꯞ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯃꯗꯨꯗꯤ ꯐꯣꯟ ꯆꯥꯔꯖ ꯇꯧꯗꯨꯅ ꯌꯨꯇ꯭ꯌꯨꯕ ꯊꯥꯔꯒ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈꯤꯗꯨꯅ 100% ꯐꯥꯎꯕꯗ ꯆꯥꯔꯖ ꯇꯧꯗꯨꯅ ꯀꯨꯏꯅ ꯑꯗꯨꯝ ꯊꯝꯕꯁꯦ ꯕꯦꯇ꯭ꯔꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯁꯤꯅ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ 100% ꯍꯦꯜꯂꯕꯁꯨ ꯑꯗꯨꯃꯛ ꯆꯥꯔꯖꯔ ꯅꯝꯁꯤꯟꯗꯨꯅ ꯇꯧꯕ ꯊꯝꯕ ꯑꯣꯚꯔ ꯆꯥꯔꯖ ꯇꯧꯕ ꯍꯥꯏꯕꯁꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯗ ꯑꯀꯥꯏꯕ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯄꯤꯔꯤꯕ ꯂꯤꯊꯤꯌꯝ ꯑꯥꯌꯟꯒꯤ ꯕꯦꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜ ꯑꯁꯤ 1000 times ꯀꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯤꯡ ꯇꯥꯏꯝ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯅ 100% ꯍꯦꯟꯅ ꯑꯣꯚꯔ ꯆꯥꯔꯖ ꯇꯧꯗꯨꯅ ꯑꯗꯨꯝ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯕ ꯂꯣꯏꯅꯅ ꯑꯃꯗꯤ 0% ꯐꯥꯎꯕꯗ ꯗꯤꯆꯥꯔꯖ ꯇꯧꯁꯟꯕ ꯍꯥꯏꯕꯁꯤ ꯗꯤꯆꯥꯔꯖ ꯇꯧꯕ ꯍꯥꯏꯕꯁꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯗ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯔꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯑꯩꯅ ꯄꯟꯖꯈꯤꯕ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ 0 ꯌꯧꯅ ꯍꯟꯊꯍꯟꯕꯤꯗꯕ ꯂꯣꯏꯅꯅ 85% ꯗꯒꯤ ꯍꯦꯟꯅ ꯆꯥꯔꯖ ꯇꯧꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯗꯣꯝꯗ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯀꯣꯛꯆꯥꯛ ꯊꯣꯏꯕ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯏꯌꯥꯔꯇꯦꯜ ꯇꯥꯋꯔ ꯁꯠ ꯗꯥꯎꯟ ꯇꯧꯔꯅꯤ ꯍꯥꯏꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯖꯥꯠꯅꯕ꯭ꯔꯣ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯔꯤꯃꯣꯠ ꯑꯣꯏꯅ ꯇꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯏꯌꯥꯔꯇꯦꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯅꯦꯠ ꯁꯠ ꯗꯥꯎꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯥꯋꯔꯁꯤꯡ ꯁꯠ ꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯀꯝꯄꯅꯤ ꯑꯁꯤꯅ ꯃꯃꯥꯡ ꯆꯠꯇ ꯍꯥꯏꯈꯤꯕꯗ 2G ꯑꯃꯁꯨꯡ 3Gꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡ ꯑꯁꯤ ꯁꯠ ꯗꯥꯎꯟ ꯃꯐꯝ ꯈꯔꯗ ꯇꯧꯔꯒ 4G ꯑꯃꯁꯨꯡ 5Gꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯗꯨꯅ ꯀꯝꯄꯅꯤ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯈꯨꯗꯣꯡꯆꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯣꯝꯅ ꯔꯤꯌꯨꯃꯔ ꯑꯣꯏꯅ ꯂꯥꯟꯅ ꯄꯥꯎ ꯇꯥꯕꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯒꯤ ꯆꯟꯗ꯭ꯔ ꯇꯩꯊꯦꯜ ꯆꯪꯕꯝ ꯇꯧꯕꯤꯔꯛꯄꯅꯤ ꯑꯍꯥꯟꯕꯗ ꯍꯪꯕꯤꯔꯛꯏꯕꯁꯤ Realme 10 Proꯒꯤ ꯃꯇꯥꯡꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯪꯕꯤꯔꯛꯏꯕ Realme 10 Pro Plusꯁꯨ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯍꯪꯕꯤꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ Realme ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯍꯟꯗꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗ Realme 10 Proꯗꯅ Snapdragon 695 ꯑꯃꯁꯨꯡ 33 ꯋꯥꯠꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯂꯣꯏꯅꯅ Realme 10 Pro Plusꯇꯅ MediaTek Dimensity 1080 ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯔꯤꯕ ꯑꯃꯗꯤ 67 ꯋꯥꯠꯀꯤ ꯐꯥꯁꯠ ꯆꯥꯔꯖꯔꯅꯆꯤꯡꯕ ꯌꯥꯎꯔꯤꯕ ꯑꯐꯕ ꯐꯣꯟꯁꯤꯡ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ 10 Pro Plus ꯑꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦ ꯑꯁꯤ ꯀꯔꯚ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯐꯣꯟ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯗꯨꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯗ ꯍꯦꯟꯅ ꯐꯣꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯐꯪꯕꯤꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯗꯥ ꯑꯕꯨꯡꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Samsung ꯑꯃꯁꯨꯡ MI ꯐꯣꯟꯁꯤꯡꯗ ꯁꯨꯄꯔ AMOLED ꯑꯣꯏꯔꯒꯁꯨ ꯁꯥꯏꯠ ꯃꯥꯎꯟꯇꯦड ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯁꯦꯟꯁꯔ ꯌꯥꯎꯏ ꯑꯗꯨꯒ ꯑꯇꯩ ꯐꯣꯟꯗꯅ ꯌꯥꯎꯗ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯌꯥꯎꯔꯒꯁꯨ AMOLED ꯑꯣꯏꯍꯟꯗꯦ ꯔꯤꯄ꯭ꯂꯥꯏꯒꯤꯗꯃꯛꯇ ꯅꯦꯛꯁ ꯁꯟꯗꯦ ꯉꯥꯏꯖꯔꯝꯒꯦ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯏꯁꯝ ꯁꯝꯕ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯀꯣꯁꯠ ꯀꯠꯇꯤꯡ ꯇꯧꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯏꯟ ꯗꯤꯁꯄ꯭ꯂꯦ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯁꯦꯟꯁꯔꯁꯤꯡ ꯑꯁꯤ ꯗꯤꯁꯄ꯭ꯂꯦꯒꯤ ꯃꯈꯥꯗ ꯄꯤꯕ ꯇꯥꯔꯒꯗꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯌꯥꯝꯅ ꯆꯨꯁꯤꯟꯅꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤꯁꯤꯡꯗ ꯄ꯭ꯔꯣꯐꯤꯠ ꯌꯥꯝꯅ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯏꯠ ꯃꯥꯎꯟꯇꯦड ꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯐꯤꯡꯒꯔꯄ꯭रिꯟꯠ ꯁꯦꯟꯁꯔ ꯄꯤꯕ ꯑꯁꯤꯅ ꯀꯣꯁꯠ ꯀꯠꯇꯤꯡꯗ ꯑꯃꯗꯤ ꯀꯝꯄꯅꯤꯁꯤꯡꯗ ꯍꯦꯟꯅ ꯄ꯭ꯔꯣꯐꯤꯠ ꯂꯩꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯇꯣꯝꯖꯥꯛ ꯃ꯭ꯌꯨꯖꯤꯛꯅ ꯇꯧꯕꯤꯔꯛꯄꯅꯤ ꯇꯥꯃꯣ ꯅꯦꯛꯕꯦꯟꯒ ꯕꯠꯁꯀꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯐꯕꯒꯦ 1300 ꯁ꯭ꯋꯥꯏꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯅꯦꯛꯕꯦꯟ ꯑꯃꯁꯨꯡ ꯕꯠꯁ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯆꯥꯡ ꯔꯦꯟꯖ ꯑꯁꯤꯗ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯦꯛꯕꯦꯟ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯑꯁꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯅꯦꯛꯕꯦꯟ ꯐꯪꯕꯇ ꯅꯠꯇꯅ ꯅꯦꯛꯕꯦꯟꯁꯤꯡ ꯑꯁꯤꯗꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯁꯔꯁꯥꯏꯖꯅꯆꯤꯡꯕ ꯇꯧꯕ ꯃꯇꯝꯗ ꯇꯥꯍꯧꯕ ꯅꯥꯟꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯑꯗꯨꯒ ꯏꯌꯔꯕꯠꯁꯀꯨꯝꯕꯁꯤꯡ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯔꯁꯥꯏꯖꯅꯆꯤꯡꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯇꯥꯍꯧꯕ ꯅꯠꯇ꯭ꯔꯒꯅ ꯅꯥꯟꯊꯣꯛꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯅ ꯅꯦꯛꯕꯦꯟꯁꯤꯡ ꯑꯣꯏꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯅꯤꯖꯥꯃꯨꯗꯤꯟ ꯆꯦꯁꯥꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯏꯌꯔ ꯕ꯭ꯂꯨꯇꯨꯠ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯃꯃꯜꯁꯨ ꯌꯥꯝꯅ ꯇꯥꯡꯕ ꯅꯠꯇꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯨꯇꯨꯠ ꯑꯣꯏꯕ ꯍꯦꯗꯁꯦꯠ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟꯗ Realme Buds Wireless 2 ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯣꯏꯅ ꯂꯩꯕꯤꯅꯕꯒꯤꯗꯃꯛꯇ ꯁꯖꯦꯁ ꯇꯧꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯨꯄꯥ 2,000ꯒꯤ ꯃꯅꯨꯡꯗꯁꯨ ꯂꯩꯕ ꯑꯗꯨꯒ ꯑꯐꯕ ꯃꯈꯜꯒꯤ ꯁꯥꯎꯟ ꯀ꯭ꯋꯥꯂꯤꯇꯤ ꯄꯤꯕ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯗ ꯍꯥꯏꯔꯤꯕ ꯕ꯭ꯂꯨꯇꯨꯠ ꯅꯦꯛꯕꯦꯟ ꯑꯁꯤ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯂꯨꯄꯥ ꯀꯌꯥ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯕꯖꯦꯠ ꯔꯦꯟꯖ ꯑꯗꯨ ꯄꯟꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯈꯥ ꯇꯥꯅ ꯈꯪꯗꯣꯛꯆꯕ ꯉꯝꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ
NK kumana tawbirakpani bro camera 30k swide muk pibada afaba leigadro leiragadi haibio adomna yengbiriba 30k 30000 fawgi range asida camera ama leinabida mukte yengbiram taragadi adongi budget range asigi matungina Canon gi 3000D natragana 1500D haiba camera sing asigi VI haiba camera sing asi entry level da leiba lupa lising kuthra ge range ta amadi lupa lising kuthra dagi ne kuthra manga fawgi manungda uba phangba afaba camera sing gi manungda amani haina amena asigi pawkumsu bijari Mathangda lokhochariba comment asina MN Entertainment haini birame bro iPhone 8 Plus second hand legi khali ado 2015 gi model sin ngai gadro adom da ai goiba suggestion piso haiba taragadi iPhone Plus 8 Plus oiba taragasu masi phone asi chahi kya gi mangda launch tawkiba ariba phone oiba maram orga matam masi ga khitang outdated oiba chana dabna maram orga adom gi budget range da atopa Android ki phone sing natragana iPhone oiba taragasu apo pmb bani hena khulong sakani hena comment asi ki pakum so visit Mathangda lokhochariba comment asina Ramananda Kaishamna tawbirakpani bro mobile se update piraba matungda RAM chawba hengalakpa amadi 4G orambadagi 5G orakpa sibo chumba chumdaba khangan biro adom nang birai ba se chumbo afam amani haijaba tare adongi phone aduna mangjona mamangdagi hona kogi 5G support tawba processor yawba taragadi haiba processor aduda update piraba matungda 5G support tokan ba habisi software update ki mutungina yaba afam amani loinana RAM chawba hengalakliba haiba asina kogi virtual RAM haiga khangnai adongi ROM adudagi memory khara loksilaga choba hard oiba application sing task sinaba matamda pangtok yana gidamak software update oina piba makal amani maram aduna haida masing asisu adumak sinaba yaba oibana maram orga dongji wahang asig pakum asi chumni haina comment asi pakum pije Mathangda lokhochariba comment asina HD Max na tawbirakpani bro mamangda battery charging tawbada 85% khaktamak tawragdi battery khangi haibirakuda akupa details amukta explain tawbiro adom haibira ibasi mamangi video ma su punjakraba battery charge tawbaki matang sinda panjakiba wafam adugi makha tarakpani hairiba adongi phone amasung aikoi mayam sinariba phone asida yawriba lithium ion gi battery sing asigi charging cycle ase koi 1000 times kumba khaktamak pibana maram oiraga battery sing asi chahi ani natragna ahungi matungda yaraktaba habisi common nova problem amani adugu adongi phone aduna 0% yawna recharge tawbidaba loinana 80% dagi hena charge tawbidaba taragadi hairiba thawong si sataba matamda adongi battery sing adu khangba amasung lithium ion gi battery sing asi life expansion ingali habisi mayam puna bana thamera ba phum ma oibana mangi video amna comment asi pijakibani loinana makhata na adomna hangbiraiba Airtel net thingagani habisi sumbro mari di lainadre hamse adomna tabireba asi mamangi comment amada pakum pijakiba hosiki matamda rumor oina tariba wafam aduni haina thamjage maramde company asina Airtel gi net thingagi wafam amata phongdo balaite company sina 2G amasung 3G gi service sing asi thinglaga haibetare mafam kharada 4G amasung 5G te hena focus tawduna company asi hena chapana ba phongdo kiba wafam aduda lana rumor oina tabani hena dom comment asi gi pakum so bijari Masini ngasigi mayam na hangbira kibuang sing amadi birakpa comment sing video sibo miyang tabiri ba amadi video sida comment to birakpa mayam puna magpusu ay ki mic kay di hain ngari tan thagachaba phongdok chari tungda su adom na mobile phone sing matang da technology ka mari lena ba khangbiring bohang sing leba tar ga su ngasigi video gi comment section da sing soi dan ibiram amadi channel asida bibiring ba suggestion lai ga su ngasigi video gi comment section da sing soi dan ibiram mayam na hangbira bohang sing amadi bibirakpa sing galoina na no video maputan lakchage ngasigi oina de video sing matang asida lo sinjari tungda no video amada amuk thengnar se matam adu fawgi da magtade mayam puna magtigi kaina biya nizari